Sigi mathel ma'am sida lay bane punamak si khara injang utini ko sida angang ba tawani sina met pi ora ai pukam sibodi khara hinjal lama ke damo to ai ki pukam se ma'am Hi everybody, ma'am book come down rege. The ngasi se koi kasagi sajibu charaw ba nominina mayam da wish to jarake ko happy sajibu charaw ba koi mithei mayam leminari bechinaw mayam punamakta dua ngasi di charaw ba nomina blog se mini blog ai ta re macham tawraga na do ayuktagi yam kanna sin lang tawri ai su video da kuire adi last video nium da yawda baduna ngasi di ai dum namthara ga na video se ai aina dum click tawjara ga na ambadagi ka dum tawjara ja batare aduni mayam su mathel tawraga sana dori mina hawna sabiu ado akoi su ngasi ngamjaba mathel ra tawjagani mayam da video se makatana dum yengalage aduni haga dar bududi yemina se ko makatana koi gi room se duzam di mote koi jibe sengba karena ada sing bakau bani na fan se khara modle mod pakra totle aduga leikang khara le leikang se khara lauthoni aduga atei di karim leite semingai maramdi lunan makangpuni na lunan jai guys mai jo pura gentleman phi ge thutup thamani ai sidi yadre set laga langthokpa si agi phumuni go sina mai famu sina magi mai di mai thaga jo hot khreba cherau bagi sina ai di hugat su jai maramdi ai da nan bani na ai mayam thabak se suna ba kha tawrasi ko lai kang khar lo thu si aduga makha ta ba mayam di dum yeng halake mayam loisare laikang de amna tuba ko bari na sat taw salle khirki sisu ngana han tai thok ta ngai bani na tai tho roi aduna makha gi se hojik wai tai da bani aina mai magi rum singnari ni ko som dai tai magi laiye te moi rum kana sing sundana ma koi mai rum singi aduga hojik khoigi ne ba aina hojik to doise wai muk tai ki doimi aduga asida laiba table su puthoga khara tai thok to ni aduga disa ka khoigi bumble sana ma khona ba ga se loi tai tho da bani phajana du mayam do dum yingala ke okay mayam wai sit palore hojik wai tai tha da bani sida lagi ai kujuk lai sinji sumaina pai aduga sumaina siwiti laikai da sanle dana aduga jaraga di khutna so dum smile lang bi yani som tu dum aduga hojik si taina ba tor se ba okay asina manam nungsina ba pakhangi ka manam nungsina ba pot sakne ba si khara dum sumaina khara dum Pak kar chai bio tu di manam nusie da bani table lore ma'am table lore ko hojik masai gi asida table lo dum to thora si sat na ma'am se le sim khara sengdoni asi senge aduga si khara sengdoni aduga khoi gi yum se ko ma'am lotion ga da khara lei ba se khuma pan am to lotion ri ba ni manung da tani ko khoi loi se mathak su ke wat li am na yum loi tri ko aduna khara sakhai confirm se se la khoi gi member am ko nang ke na tumi do ha se ji bu do se le na ma nu ai na hip tha na ga taw re am di kai lai ge nu ai re noi ni chak ngai ri pu de ha du di me am thabak se se tap salas
ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯩꯒꯤ ꯐꯃꯨꯡ ꯁꯣꯝꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯇꯣꯟꯒꯤ ꯐꯃꯨꯡ ꯃꯥꯏꯁꯦ ꯃꯥꯏꯊꯥ ꯊꯥꯔꯒ ꯋꯥꯠꯂꯦꯕ ꯑꯗꯣ ꯃꯥꯏꯊꯥ ꯊꯥꯔꯀꯥꯟꯗ ꯈꯪꯒꯅꯤ ꯑꯗ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯗꯝꯕꯜ ꯐꯖꯕꯅ ꯂꯣꯏ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ ꯂꯣꯏ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯦꯕꯤꯜꯗꯣ ꯃꯣꯠꯂꯝꯕꯗꯣ ꯑꯗꯨꯗꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟ ꯕꯣꯛꯁ ꯈꯤꯡꯅꯕ ꯑꯃ ꯂꯣꯏ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯩ ꯂꯩꯔꯦ ꯑꯩ ꯁꯤꯅꯦꯕ ꯌꯥꯝꯁꯨ ꯃꯣꯠꯄꯗꯤ ꯅꯠꯇꯦꯀꯣ ꯌꯥꯔꯦ ꯀꯩꯅꯣ ꯅꯥꯜꯂꯦ ꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯨꯔꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯇꯩꯃꯣꯏꯒꯤ ꯔꯨꯝꯗꯣ ꯆꯞ ꯆꯥꯔꯦ ꯃꯣꯏꯁꯨ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯅ ꯃꯌꯥꯝ ꯐ ꯇꯧꯈ꯭ꯔꯦ ꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯨꯔꯁꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯦꯒꯤ ꯆꯥꯏꯔꯣ ꯃꯆꯥꯅ ꯍꯥꯎꯕ꯭ꯔꯣ ꯈꯤꯛꯄꯤꯔꯣ ꯁꯤꯒꯤ ꯃꯊꯦꯜ ꯃꯌꯥꯝꯁꯤꯗ ꯂꯩꯖꯔꯦ ꯄꯨꯝꯅꯃꯛ ꯁꯤ ꯈꯔ ꯌꯦꯟꯖꯥꯡ ꯎꯗꯣꯏꯅꯤꯀꯣ ꯁꯤꯅ ꯑꯉꯥꯡꯕ ꯇꯧꯔꯅꯤ ꯁꯤꯅ ꯃꯦꯠꯄꯤ ꯑꯣꯏꯔ ꯉꯧꯊꯣꯡꯒꯤ ꯋꯥꯠꯂꯤ ꯉꯧꯊꯣꯡ ꯁꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯁꯤꯗꯅ ꯄꯅꯤꯔꯒꯤ ꯂꯩꯔꯦ ꯈꯔ ꯑꯗꯨ ꯆꯥꯛ ꯈꯔ ꯂꯩꯔꯦ ꯃꯦꯠꯄꯤꯒ ꯇꯧꯅ ꯑꯩꯗꯤ ꯆꯥꯗꯦꯀꯣ ꯃꯣꯏꯒꯤ ꯃꯌꯥꯝꯒꯤꯅꯤ ꯑꯗꯣ ꯈꯔ ꯋꯥꯠꯂꯤ ꯇꯧꯔꯒ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯃꯈꯥ ꯇꯥꯕ A few moments later. ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯂꯣꯏꯁꯟꯅꯒ ꯂꯩꯔꯝꯃꯤꯅꯤ ꯆꯥꯅꯨ ꯅꯪ ꯁꯖꯤꯕꯨꯁꯦ ꯅꯪ ꯃꯌꯥꯝꯗ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯍꯦꯄꯤ ꯁꯖꯤꯕꯨ ꯍꯥꯏꯅ ꯍꯥꯏꯔꯣ ꯃꯌꯥꯝ ꯑꯗꯩ ꯅꯪ ꯃꯌꯥꯝꯗ ꯍꯥꯏꯈ꯭ꯔꯣ ꯑꯇꯩ ꯀꯩꯀꯩ ꯍꯥꯏꯅꯤꯡꯕ ꯁꯤꯁꯦ ꯃꯌꯥꯝꯗ ꯍꯥꯏ ꯇꯧꯔꯣ ꯆꯠꯂꯁꯤꯀꯣ ꯑꯗꯨꯗꯤ ꯃꯃꯥꯏ ꯃꯅꯥꯛꯇ ꯌꯦꯡꯉꯨꯔꯁꯤꯀꯣ ꯂꯥꯛꯑꯣ ꯍꯥꯏ ꯃꯈꯨꯠ ꯄꯥꯏꯁꯜꯂꯣ ꯂꯥꯛꯑꯣ ꯁꯤꯒꯤ ꯃꯊꯦꯜ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯈꯤꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯎꯇꯤ ꯊꯣꯡꯕ ꯁꯤ ꯉꯧꯊꯣꯡ ꯅꯠꯇꯦ ꯁꯤ ꯀꯩꯅꯣꯁꯦ ꯁꯤ ꯇꯣꯃꯦꯇꯣ ꯍꯥꯏꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯈꯤꯇꯪ ꯉꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯨꯝꯇꯛ ꯇꯧꯅ ꯁꯤꯡ ꯍꯥꯞꯆꯤꯜꯂꯒ ꯁꯤꯗ ꯉꯧꯊꯣꯡ ꯂꯩꯔꯦ ꯁꯣꯝꯗ ꯄꯨꯂꯩ ꯑꯃꯦꯠꯄꯤ ꯂꯩꯔꯦ ꯁꯤꯗꯅ ꯍꯋꯥꯏ ꯂꯩꯔꯦ ꯑꯗꯩ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄꯅꯤꯔꯗꯣ ꯑꯗꯨꯒ ꯁꯤꯗꯒꯤ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯂꯩꯔꯦ ꯁꯤꯗ ꯇꯟ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯉꯥꯟꯕ ꯈꯔ ꯂꯩꯔꯦ ꯂꯣꯏꯔꯦ ꯁꯤꯗꯅ ꯂꯥꯏꯒꯤ ꯈꯔ ꯁꯦꯝꯃꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯠꯂꯨꯗ꯭ꯔꯣꯕꯅꯤ ꯃꯌꯥꯝ ꯀꯣꯏꯊꯣꯛꯑꯦ ꯂꯥꯏ ꯀꯠꯄꯒꯤ ꯀꯥꯏꯗꯅ ꯇꯧꯗꯣꯏꯁꯤꯕꯣ ꯅꯨꯡꯁꯥꯗꯤ ꯐꯖꯅ ꯁꯥꯏ ꯐꯖꯔꯦ
ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯃꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯀꯤ ꯆꯤꯆꯦ ꯍꯣꯏꯗ ꯈꯔ ꯊꯤꯜꯂꯨꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯥꯒꯗꯕꯅꯤ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯎꯕ꯭ꯔꯣ ꯌꯦꯟꯖꯥꯡꯁꯦ ꯃꯍꯥꯎꯗꯤ ꯂꯩꯇꯦ ꯑꯗꯣ ꯍꯋꯥꯏ ꯁꯣꯛ ꯑꯃ ꯂꯩꯔꯦ ꯍꯥꯎꯕ꯭ꯔꯣꯗꯣ ꯎꯇꯤ ꯂꯩꯖꯔꯦ ꯄꯅꯤꯔ ꯊꯣꯡꯕ ꯉꯧꯊꯣꯡ ꯁꯤ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯉꯤꯅꯤ ꯇꯣꯃꯦꯇꯣ ꯆꯥꯔꯣ ꯍꯥꯎꯕ꯭ꯔꯣ ꯃꯥ ꯍꯥꯎꯋꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯟꯗꯛꯀꯤ ꯁꯖꯤꯕꯨꯁꯦ ꯃꯊꯦꯜꯁꯦ ꯌꯥꯝꯅ ꯊꯃꯣꯏ ꯄꯦꯟꯒꯅ ꯏꯆꯥꯅ ꯄꯣꯛꯂꯨꯕꯅꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯔꯣꯏꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯄꯨꯈꯝꯁꯤꯕꯨꯗꯤ ꯈꯔ ꯍꯦꯟꯖꯜꯂꯕ ꯈꯤꯇꯪ ꯇꯧꯔꯦ ꯑꯩꯒꯤ ꯄꯨꯈꯝꯁꯦ ꯌꯥꯝ ꯌꯦꯡꯕꯗ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯑꯗꯨꯝ ꯐꯖꯩ ꯑꯩꯒ ꯃꯊꯦꯜ ꯌꯥꯝ ꯂꯩꯔꯦ ꯑꯉꯥꯡꯁꯨ ꯄꯤꯖꯅꯕ ꯇꯧꯔꯣ ꯑꯗꯨꯗ ꯑꯩꯁꯨ ꯆꯥꯅꯕ ꯇꯧꯔꯅꯤ ꯃꯌꯥꯝ ꯍꯧꯔꯦ ꯉꯁꯤꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜꯁꯦ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯌꯥꯝ ꯐꯖꯅ ꯇꯧꯈ꯭ರೆ ꯍꯟꯗꯛꯇꯤ ꯃꯃꯥꯡꯒꯤꯗꯤ ꯁꯨꯃꯥꯏꯅ ꯐꯖꯅ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯌꯥꯝ ꯐꯖꯅ ꯇꯧꯈ꯭ꯔꯦ ꯌꯥꯝ ꯆꯥꯅꯔꯤ ꯑꯩꯈꯣꯏ ꯇꯩꯃꯣꯏꯁꯨ ꯆꯥꯒꯦ ꯇꯧꯔꯤ ꯑꯩꯈꯣꯏꯁꯨ ꯆꯥꯅꯕ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯤꯗ ꯑꯗꯨꯝ ꯆꯥꯐꯝꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛꯀ ꯐꯪꯅꯔꯁꯤ ꯑꯅꯧꯕ ꯕ꯭ꯂꯣꯛ ꯑꯃꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤ ꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯈꯣই ꯍꯧꯖꯤꯛ ꯍꯤꯞꯅꯔꯒꯦ ꯇꯧꯔꯤ ꯆꯥꯕ ꯊꯤꯡꯒꯗ ꯆꯥꯁꯜꯂꯕꯅꯤꯅ ꯍꯤꯞꯇ꯭ꯔꯨꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯖꯤꯕꯨꯁꯦ ꯅꯣꯏ ꯐꯦꯃꯤꯂꯤꯒ ꯐꯖꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯃꯤꯟꯅꯧ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯥꯝ ꯐꯖꯅ ꯂꯩꯕꯤꯌꯨ ꯑꯣꯀꯦ ꯕꯥꯏ